ngasi phong ki batuan tuan ba si phong sing digi maroi bi ipau sing khong ga saraga manipur top channel ki mai kai digi me amna thamjagi ahan mada hauji Russia amasung Ukraine ani ki marak ta thoriba conflicts ki me amda latest update me amna pijage ahan mada Russia gi drone kapthna ba French nam Crotels air defense system piragani Russia na Ukraine gi sar sing de missile amasung drone attack yamna kanchilakhi baga iroina French na ngasi Crotels air defense system piragani amasung Ukrainians Lanmi sing hena kupthaba training piragani haina lakhokre Russia ga lan sonariba Ukrainians forces ta military mating pibada French ki president Emmanuel Macron gi sakarasi hainingdaba mali haina maikai kharana singnaba pokningai talakta French ki sarkar ngasi asoba mating asi laukthokibani Ukraine gi Lanmi lisingani rom French ta leba military unit singda yawhanduna sayol ama ungnaraga combat training piragani logistic amasum atai darkar oiba kayada amadi French na piba khulai sing sizinanaba hainanaba gidamakta suhen akhanaba training piragani haina defense minister Sabanstis Lecornuna phungdokhi hari lanas yamna kuina sa thagadori haibise ai khoina khangle masi awaba mani lan kuina soknaba ngamnaba gidama anawa mirolgi Lanmi singsu train tawtai haina defense minister na haki French na mamang na su makoina supply tawa propet hoitazer sing sezinanaba hainabagi damag Ukrainians artillery Lanmi sing training piki defense minister na phongdokhibagi matungina French na pinaba thorang toriba Crotels air defense missile factory sing asi maru oina drone thugai badamadi nongthaktagi satharakba bombing red ngakthokpada yamna kana gani hari French ta sigumba battery taragani thuilai Minister na kaya yamna Ukraine pigadori bano haibadudi phungdokidi adubo pigadori basi Ukraine masagi atia ningthina ngakthokpa ngamgadaba sangdani haina minister na haki French na supply tawgadori basi tha ani gi manungda Ukrainian forces na sizinanaba ngamgadaba mongdani masigi manungda Ukrainians Lanmi sing air defense system adu sizinabagi training pibasu yauri haina minister na haki atopa pawmana Ukraine separatist Donetsk region gi mayor office ta rocket attack tokre Russia da gunman amana Lanmi ki training center numai kapsin bada taraga mathoi series waidi Ukraine ki separatist Donetsk region ki mayor officer rocket attack sadakre marashida Russia ki Lanmi ki training center da gunman amana attack sadakhiba ki thaudok to miyoi taraga mathoi series hain official report amagi matungina phongdokli Ukraine ki nongpok thangmada lairiba Donetsk region asi pro Kremlin's separatist singna control toriba mafam amani ngasi ayo anganba matamda rocket attack kaya ama satakhi Russian state agency na report tawkhibada thawdo odugi matangna misi mina thokpigi pau phangba leiti sadakhiba attack aduda maram oiraga Donetsk municipality building adu amang ata thokle local separatist authorities singna di attack adu Ukraine pangthokpani haina maral siri socialist media da santurakhiba warolgi matunginadi municipal building aduda mapu yauna karak pagi saktam uba phangkhibaga loinana building adugi ceiling amadi thong thonauna singba amang ta thoki building adugi manang na khamduna leiriba car ama sumai saktuna amang ta thokre kipnadi attack adugi matangna kanana pangthokpano haibadu sabsana claim tawleitri Kremlin na sagatpa separatist authorities singa sina Ukraine bu occupy tawriba territory adu leiriba residentials amadi infrastructure da target tawi haina maral siri US na piba long range HIMARS rocket system sizinaduna attack adu sathrakibani Russians military gi fire range amada target practice tawriba volunteers Lanmi singna numai kapsinduna target tawbadagi taram thoi hatkibadu taraga mangana aso open nangan kiba matung tarakpada strike sisa takibani Russia gi defense ministry nadi thawdo odu terrorist attack ni hairi President Vladimir Putin na Russian force bu Ukraine mobilization tawnab order tokiba matung tarakpada thawdo si thokibani Russia na February thada Ukraine landasin khraba matung tarakpada lanpham kyad maiti ba phibam amada lakli President Putin na troop mobilize tawnaba hukum tawkiba matungda leba asita leiriba miyoi sa kyana ma pa lebak ta senakhrabani Washington the base tawba think tank amanati Russia na Ukraine singbu namduna deportation tawriba si ethnic cleansing gi oiba thawung sing pangkhak oi Russia na occupy tawriba Ukraine ki kha thangba region da leiriba nupi angang kya amabu red home ama children's camp na thamli Russia gi deputy prime minister Marat Khuslinina state Rianovesti agency da report tawkhibada wapa masi phungdokhibani Ukraine gi territory da leiriba Ukrainian singbu namduna mafam
ꯍꯣꯡꯗꯣꯛꯍꯜꯂꯒ ꯔꯁꯤꯌꯥꯟꯁꯤꯡꯕꯨ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ethnic cleansingꯒꯤ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯁꯤ international human lawꯗ violation ꯇꯧꯕꯅꯤ Russian authorities-singna Russia-na khudum chaliba Ukraine-da leiriba Ukrainian-gi angang-sing adu mama mapa leitrabani makhoibu Russia-gi imung manunggi miyoi-singna yokpagi thawong-sing chatharakpa matamda madu maru oina genocide prevention-gi international treaty-da yauna akaiba pi English-singa-maga-samagpa-nifu-ga-nipan-gi genocide convention asi Ukraine amadi Russia yauna malem-gi lebak-sa-maga-nifu-da ratify tawribani target tawriba group amagi angang-sing-bu namduna atopa group amada transport tawba haibasi genocide ki definition amani haidenasu pausna makhatana phongdorakli makasa tarak poina to paumna Vladimir Putin gi Ukraine mobilization gi head suicide tawba mongna sikre Russian President Vladimir Putin gi military mobilization gi head oiriba military commissioner lieutenant colonels Roman Malik suicide tawba oigani man mongna sidunu leramba thingnare haina official report amana phongdorakli Russia gi Primorsky region da leiba village residence amada lieutenant colonel Thorian siraga lermani Roman Malik ki misi sigi matangda thijin humjin bagi thabak chatabawkhre Russian police ki warol matungin suicide no na singba thamlam khiba leikide hairi Russia da leiri mobilization gi office kaya da attack tawre have ki report lakhiba serakta Roman Malik siraga lerma thena khibani Putin mamang thada lanmi kaukraba matung taraku lanmi da mingsan basina Russian miyamna sawningba hengkalaklibani police ka loinana thabak tawminaribo arm enlistments officer team singa sina Russia gi city sing miyoi kya amabu lanmi da namduna yahonna bhonari Russia gi president Vladimir Putin na partial mobilization gi wapamasi laukthokibani masi maru oina leba sigi sovereignty amadi territorial integrity ngakna bagi damaktani haina Putin gi warol phongdokhibani Wang partial mobilization ki wapam masi laukhuki badagi leba sida leiriba miyoi kya amadi mapa lebakta lanjena khrabani masi gi sumathakta leba sida leiriba lanmi recruit tawna bagi center kaya amadi attack tawbagi thawong sing lepa leitana hengalakli Roman Malikna leikidaba si maru oina Putinga troop mobilization ki wapam aduna maram oiraga leba sida oirakliba phiba masi yenglaga puba thangba ngamlaroi khanbadagi masa matomda suicide tawgani haibisida thajaba lei haidenasu pausna makhatana sa phongdorakli makasa tarak poina to paumna Russia Ukraine gi lan manung European Union amuhana malem goiba food security gi phibam phagatna bagi damak euro billion manga kaithokna ba warep dokre Russia amadi Ukraine ani gi marakta sokna riba lan phamasi thani pan mapung pharakre hauju phawda lan asi loisin bigi mami taba udri lan nem ta hanabi gi khongtang lokhat bagi muta west country singna Moscow gi mayok tuan bu sanction kya thamjinduna Moscow bu lakthuna bu hona beletri asiguma thawong asida Russia gi president Putin na west country singi ma wafam sing yaning da utkre tanja asida malem gi lusing ma kya na Russia na nuclear weapon sizinnarak pa yabagi oithokpa sing adu khanabaga loina malem gi oina ahanba saitheng oiriba chinja amadi fossil fuels walakpagi matana kupna khananai nakre hairi malem goeba chinjaki numit thoramda food and agriculture organization linkhat khibagi common thoram ningsing boina United Nation gi thawmi singna hauji Russia amadi Ukraine gi lana sina maram oiduna malem pumbagi oina millions kaya da chinjak watpagi awaba kaya mayoknariba sigi maruoiba thawdok sing puthoktuna khanaki hairi thawram asiga mari laina European Union gi international partnership na Twitter thagalak warol amada Russia na Ukraine gi matak angak pomong landabi gi thawong asina malem gi miyoi chinja ki award pa madi saba phangdabi gi awab kya mayun hale lana sina maram oiduna miyoi million kya saba phangdaba madi lairabi gi pankhaida namduna Russia na insin baga pangkhak oire haina phongdorakli punama sigi daita si director general of international partnership na pugani amadi European Union gi international partnership amasum development policy na thawong kaya nauna semduna masigi waroisina ma purakadabani hairi World Food Day gi Union European Union gi members sing amu hana malemi goiba chinja ki security asi hana gi phibam na amu hana hanjin hana bagi dama European Union na Euro billion 7.7 kumsing English sing ani ga kun ga mari phawb gi manungda ma ki marup mapang oiba laibak sing na thadaduna phibam phagana bo honagani haina warep lokhi thawram asida makhatana phongdokhibada Russia amadi Ukraine haidiba laibani asina malem pumbigi oina wheat amasu barley puthokpada ahum supa thakta leiduna chinjak sing asi puthoklamani
हाइब वाफम फोंदोनखि यूरोपियन यूनियन यूरो बिलियन 7.7 थादुना ग्लोबल फूड सिक्योरिटी की फिवम फगनबा होनबदा यूनाइटेड स्टेट्स नसु सरुक याबग लोइनना थौरांग अदुदा साउना सरुक यागन हैना फोंदोरखरे यूएन की एजेंसी ओने लैरिब यूएस की इनबॉय सेंदी मिखायना फोंदोकिबदा रशिया ने यूक्रेन की मथक सथरिब लानसिना मरम ओइदुना ग्लोबल फूड सिस्टम दा हानदगी हौना अवाब साइथेंग पीदुना लाखिबदा नतना मलेम की क्लाइमेट चेंज अचौब सैथें पीरकली है माकी ट्विटर थागलप वरोल फोंदोरक्ली वर्ल्ड फूड डे थौरंग मरी लेना यूनाइटेड स्टेट्स चिंजा की मथौ तारब लेबा अमदी कंगलुप क्या लेपतना मखल मखा क्या की मतेंग पांगदुना लाखली हाइनसु सेंदीना मखा ताना फोंदोक्रे ममांगी थादसु अचौब थौदो अमा ओइना यूएस की सेक्रेटरीट ऑफ स्टेट एंटोनी ब्लिंकन कुमसिंग इंग्लिसिंग अनिगा कुनगनिथोई हौरकपदगी रशिया अमन यूक्रेन की लान असिना मरम ओइदुना मालेम सिंग मियामदा चिंजा की अवाब क्या लेपतना मयुक हलकली मासिगा लोइनना सही अनि हेना कोविड की सेथिंग फंगलुरबा मालेमदा मियोय मिलियन चामगा मौद्रा हेना चिंजा फंगदबगी अवाब मयुक नरखरे वर्ल्ड फूड प्रोग्राम्स न पिरको मोड की मतुंगिना रशिया की प्रेसिडेंट पुतिन यामना तमथी लांदा अमा यूक्रेन की मथक सदखिबा अदुना मरम ओइदुना मियोय मिलियन हुमद्रा हेना चाब फंगदबगी अवाब मयुक हलखरे मसिना ममांगी मतमगी वाफमनी मतुंग दाबदसु मसिदगी हेना वाब चिंजा की अवाब कया थेंगनरखिबा यारी हैना ब्लिंकन फोंदोखिबा लैखरबने हैनिसु पाउसना मखा तारकली मखा सथरक पोइना तो पावमरा यूक्रेनियन सिंग रेप तौनबगिदमक रशिया लेंगना मखोइगी लानमी सिंगदा बियाग्रा पिजखी प्रामिला पटेन यूक्रेन लंदारी मॉस्को की लानमी सिंग रशिया की मिलिटरी स्ट्रेटेजी अमा ओइना यूक्रेनियन सिंग रेप अमनि सेक्सुअल एसोल्ट सथनबगिदमक लानमी सिंग रशिया लेंगना बियाग्रा टैबलेट सिंग पिजरगा यूक्रेन थाजिलखी हैन यूनाइटेड नेशन की इनवॉइस प्रामिला पटेन फोंदोक्रे एएफपी ना हौकिबो थांग नुमित पिरप रिपोर्ट अमदा सतखिबा थौंग अदुमक तौगे याउना तौबा रशिया की थौंग अमने मदुना यूक्रेन की मियोय क्या डिह्यूमनाइज तौदुना विक्टिम ओहेन की हैनसु प्रामिलाना एएफपी गा अमुक हना उनबा अमदा फोंदोरखरे रशिया की लनमी सिंगना बियाग्रा टैबलेट सिसिनरगा यूक्रेन नुपी सिंग मथक्ता सतखिबा थौंग सिंग अदुगी वरी तारबा मतुंगदा मदुना रशिया की मिलिटरी सिंग ओएबा अनोबो ललोंग अमनि हाइबिसि तसिंगना खांगमगमले हाइना यूएन स्पेशल्स रिप्रेजेंटेटिव अमना सेक्सुअल वायलेंस की मतंगदा फोंदोरखरे सयोल अमसुकना यूक्रेन की मिशन म्याम अमदी इंफ्रास्ट्रक्चर सिंग मथक्ता रशियाना अतमना टारगेट तौदुना मिसाइल अटैक लेपतना सतखिबा मतुंग ताबदसु मॉस्कोना यामना साना काप याब मिसाइल सिंग कापतना सयोल सिगे अरोइबे सरुक्ता रशिया अमदी क्रिमियानी की फाउनाफम ओइरिबा थोंग थुगाइबना सिंगबा क्या चथदुना लाखिबने रशिया ने यूक्रेन की मथक्ता अकनबा मिसाइल अटैक सथरिंगै मनुंगदा रशिया मिलिटरी की ट्रेनिंग ग्राउंड अमदा मखोइगी गनमैन अमना मियोय तरागमते हौकिबा थांगज नुमिता नोंमैना कापतुना हातकी हाइनिस यूक्रेन की डिफेंस मिनिस्टरना फोंदोरखरे थौदो अदुदा यूक्रेन की ngамखै नकना लेबा रशिया की सोलोती मिलिटरी कैम्प अदुदा अतोपा मियोय तरागमंगा मसु नोंमैना कापतुना साथीना सोनखी ngarang thokriba thaudo aduna Russia ge President Putin ge anoba Ukraine landabi gi khongjang ama oina pangtuki pathabak ni haina Defense Ministry na makatarakli tanja sida Russia gi misang da leiba officials na phongdorakpada Ukraine gi lanmi singna Donetsk city da akan malanda sathaduna mafam adug administration building kaya si amang ata thon kre haina claim tarakre Russia na back toba administration singna telegraph ki khuthang na phongdorakpada यूक्रेन की लनमिसिंगना रीजन असिगी मेन इंट्रीदा अटैक तौदुना कापसिलक्पा मरुसिने बिल्डिंग अदु मांगतअनबदा नतना माफम अनकपदा लेबा गरी कयाबुसु तुमना मांगतअनखि थोकिबा थौदो अदुगी मतंग रशिया की क्लेम अदुगी मयुक्ता यूक्रेन खुदकि ओइबा पाखुम अमता पिरक पलिथ्रि थौदो अदुगी मतंग हौजु फावबी ओइना रियोटर्सना सबसाना असमोरानगी वफम खांगदोकपुंगमदे हाइदि Donetsk city is Russia na back tauba Donetsk People's Republic na kumsing English ngani taraga mari dagi control tawduna lerakhiba maphamni mafam adura Russia gi lanmi singna September 18 sangsilaktuna Donetsk bu mapung fan annex tawkhibani masidanatana atopa regions Luhansk Kherson amadi Zaporizhia regions Russia na mathang annex tawkhiba lekhrabani madugi matungda Moscow na region mari duda referendum lauduna makhoi mapung phaba lewa ori hana lauthokrabasu western country amadi kifnadi thawong international law thugai duna nampuda Russia na annex tawkhibani hana maral siribani